कुमसी चहीगी सजीबु नोमा पानबा चैरावबा लमदम असिगी येलो फुरुप अमा ओइरिबा कबुई फुरुपका पुन्ना पांगथोकलगनि हाइना लाइनिंगथौ सनामही टेम्पल बोर्ड LSTB अमदि कबुई यूनियन मणिपुर अनिना लाउथोखिबगा लोइनना 10 किलोवाट के इंस्टॉल तौखिबा रूफटॉप सोलर पैनल अमा संगाख्रे ngasi hahing khongban ufong yumpham da leiba lining thau sanamahi temple board ta MSPDCL ge managing director Hizam Santi Kumar lining thau sanamahi temple board ke vice president Vidyapati Senjam Kabui Union Manipur ge president Dr Malangmai Hirakabui MSTB ge senior board member Haisnam Ibomcha LSTB ge member Namoizam Tomba made LSTB Kabui Loisang gi sanglakpa Kabui Customary Council ge president Kamson Gangmui Kabui yauna nauna install taukiba rooftop solar panel sanghabagi thoram ama pangtokhi thoram aduga mari leinana MSPDCL ge managing director Hizam Santi Kumar na hai Prime Minister Narendra Modi ge mityeng makhada haudokhiba PM Surya Ghar Bijli Yojana na domestic consumer singda rooftop solar power bagi khudong chaba pibaga loinana consumer oibagi mathakta mai yonba yabagi khudong chaba ma supiri Scheme asida mahusagi khal kaihandana thambada su chauna mateng pangli ngasi temple board asida thamliba rooftop solar power asina hana mayok naramba maigi khudongcha daba singadu phahanba ngamlagani haiba wafam su mahangna pongdokhi Tengiriba alama laibu punamak electric consumer ngakta warmuni aduna consumer singna consumer oiba tokpiraga prosumer oibiro consumer gi mathakta puthokpa mai puthokpa producer su oibiro aduga maigi Kasna thibagi awabadasu kopiro Prime Minister ge haiba yojana sigi makhada subsidy khudongjabisu lobiru aduga ahambagi puthongai sen si waragasu nationalized bank tagi adum loan lorga tosu yam komne yabani aduna formality yam kaina leroi rooftop solar toraga renewable energy sinaraga koi punamak tungi mirol gidamak amot pa pollution laitaba prithvi ama lainaba punabada punamak mating paminarsi ngasi gi thoram aduda LSTB Kabui Loisang gi sanglakpa Kabui Customary Council gi president Kamson Gangmai Kabui na hai maitei gi sajibu nongma panba chairauba sigumna Kabui furup ki su kumhai ama lei hairiba kumhai ase kum amagi manama sing ano open sing ahan bachaba haubagi kumhai oina pangthoi Manama sing chaba hauba sida tinjen laisen dana ba laigi oiba thoram ga loinana lining thauda kum amagi ano apen sing adu katli asigumba yek salai leiba furup ani gi marakta leiriba manaba sing asi yenglaga kumsi chahi dagi sajibu noma panba chairauba punna pangthok minaragani haina mahangna phongdokhi akhoi gi thawai ni kauba haidana ama tawi thawai ni kauba si yen namana kauraga madu halaga yen cha do akhoi gi yumthong khudingi matung mamam yelaga sumaina pangthogi adige numdangdana akhoi laining thau asida akhoi apet anau napi singdi mayam se katlaga amuk khurungdra longthoga matuna yong insang thongaga du mayam saminaba asimone akhoi sahi ahogi kanuse dugo ase ishor mana maitai ga kubui ga akhoi se yek salai leiba sanami leining leiba satba kawrup ase ishor manu ubiduna ngasidi maitai ga kabui ga sairau se no mudada palo haibdo ishor na tambi badigi oiramani haibo bakhando akhoi su thajaba don leidana akhoi hayeng akhoi ge asida sairau kadaban mese akhoi su mayam laaga adum harau rani sairau base haidana akhoi su dum leijere